ngasi numidang waramda phongkiba tongan pausesingdagi thokkiba thodok wathoksinggi matangda Manipur Circle News ki maikai paudam jage ahanbada pandam pausedagi lokhachari awang nongpok ki lalhoba singa khothona bada Myanmar PDF amadi KNF-B ama sire mapan henna sokle manunggi oiba warol pathokchari taminase Indo Myanmar border paringi Kamjong district ka tainaba Myanmar gi Mao Thita India gi awang nongpok ta lal hauriba lona thingkraba lal haulop singa Myanmar gi PDF amadi KNF-B ga akan mamong da khothokna khare khothokna bagi thodok aduda PDF ama sire mapan sokle loinana KNF-B amaso sibaga loinana khara amana aso apan nang khare hairi Pawasin hai khothokna baduda awang nongpok lamdam gi lal haulup amagi kadar ani asok apan nangki Myanmar army gi personnel ani amaso asok apan nangki hairi press na pangba pawgi matung inna Sagyang region gi manung sanba Mauthit ki Myanmar army camp amadi Sagai National Army camp ka naknana leiba awang nongpok lal haulup kharagi apunba camp amada PDF amadi KNF-B na landarak padagi akan mamawong da khothokna gi bani hairi masing yamlaba PDF amadi KNF-B gi afaba makhal gi khulai paipasing tha asigi haukiban nipan dagi Myanmar army camp Sagyang National Army camp amadi camp sing asiga naknana leiba awang nongpok lal haulup kharagi apunba camp da koisinduna landaba haurkhibani hairi namit humni supna RPG bom yauna akan mamawong da khothokna raba matung da ngasi ayuk yamna nganna khothokna ki hairi akan mamawong da khothokna ba duda Myanmar army gi maikai dagi PDF amadi KNF-B gi mathakta air strike su sathaki hairi amarom da awang nongpok ki lal haulup singi kadar sing adu safa gada ba mafam da hongdok khre hojik su marak ta nongmai kapna ba amadi bom pokhai bagi makhol tari hairi pandam pauche de ki lokhasara kanda to pa paw mana umang kokthokpa amadi popi thabagi mayokta National Green Tribunal na thabak lokhatpa haukhre pathok sege taminase Manipur forest ke mafam kaya kokthokhtuna amadi illegal oiba mawong da popi thajin bana umang gi saru kaya manghal le haina chief minister N Birian na social media da phangdokhiba wapam amada yumpham oiraga National Green Tribunal NGT na thabak lokhatpa haukhre hairi Manipur do umang gi saruk mangsilak le hairiba asiga mari leinana NGT gi chairperson Justice Prakash Srivastava amadi expert member Dr. A Santhil Bell anigi bench na respondent oiduna sahi asigi July 13 phawbada paukhom pirakadabani haina Ministry of Environment and the Forest MOF amasung Forest Survey of India FSI da zerol thaduna khangan khre leibak asigi forest ki lam wangsilakpagi matangda NGT ki principal bench na hanadagi thejin humjin badagi thabak paikhatuna lakhibani hairi ningsingba yabadi chief minister N Birian na chaliba tha asigi marida social media da thagalakhiba post abada Manipur remote sensing application center dagi thagalakpa video data amada lisingani kunma thoidagi Manipur da sada humpu gi sangda opium poppy cultivation gi sang hanthrakle 1987 da Manipur asi square kilometer lising tratret chamri humdra manga forest area oibani adubo lisingani kunma thoidadi forest area se square kilometer lising tratruk sanga maudra nipan da hanthrakle masina takpadi square kilometer sanipan humdra tret pak chawba forest kilam mangan takhan kiba si niamlan opium poppy thabagini haiba mek seng na takli post asina makha taraduna reserve amadi protected forest ki eviction chathakiba adu Manipur pumbada chathakibani community amada da tamnana chathakiba natte haina chief minister na phongdokhibani